press meet asi laiba July ki tarik 8 da tawdoriba nationwide general strike sigi mari lena na kaujaba press meet ni asigi press meet sigi ya maru oina khoi Manipur ki bank singi punba adugumba bank United Bank Forum sida khoi bank puna maki tongan tongan union puna mak yaure maru president viriba khoi maru bijoy adugo loina khoi yet tale viriba khoi Santa CITUC General Secretary CPIM State Secretary adugo Asa Worker Union ki Punimasi Sanam PM de yaure loina khoi Manipur Lomi Maruki General Secretary viriba khoi Sarat amada kaya amasu antogin maru oina khoi tarik 8 da tawdoriba general strike asi sem saba loire haina lokthukchani maramdi tongan ba trade union association amadi federation around 40 muki koi union association kayana koi strike ase sagut pagal loirana mana koi union sigi oiba moina lepna jaba warep ki matungina tongan ba adugumba koi gi sansthan sing union sing na tarik 8 state da kudamoina koi BSNL gi workers sing makoi office ki mamangda office karaba tungda loina thubak lepaga protest togani adugo loina koi gi Bishenpur bazar da Airtel gi workers sing na protest togani LIC gi workers sing protest togani moi head office da protest togani postal service thabaka matungda ulap tholakna moi protest togani bank ki adu karmachari singna adu mafam maru in head office amadi koi mafam amani da koi picketing tawbagi moi warep lei narang si koi petroleum gi koi workers sing mai da koi meeting yogdari maduda moi protest togani asa angalwadi midday meal workers sing moi mafam da adu tongan protest togani amadi koi trade unions singi local adu unit mayama mafam kya arap mafam oiro anak ko tongan sing sila moi koina pukali demand sing sila protest mayama togani adu loina na koi pungsingi matang da moi lepna ba jaga ba kakna ba moina lepna matam di matungina kana ma press kya na hangba yawi pung kya den kya ba no tongan na koina matam se pung taruk tagi taruk kan khaidok pa thamdre madudi mana lepna rakpa matungina mai lepsa bedo yam independently thengna bagi adu ba makan kaya gi kano ne na khale aduna tarik 8 gi general strike se khwaidagi mai pakpa akan ba protest pen da ba kaya phungdokpa amadi demand sing sipu kholakanda koi paksana adugumba praja miyam da thina khanganabagi maru oiba macha ama oigani amadi miyam gi damakta khwaidagi hena yaifaba porkadaba adugu general strike ama sinmi karmachari sina tawdori se madu soidana oigani hena khal maramdi kendra gi lengakna labor mayam gi lo kun manga rom lei yam ni thina sanaris madu puna maktu loina sutralakanda or mari khakta trade union movement ta sathina apan ba pigedaba maning tamna union semjaba yaba adugo loina magi tawam thokpa demand mayam khachaba yaba madu puna maktu loina namtharak pase madu da sinmi